ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜ ꯑꯃꯗ ꯖꯥꯃꯤꯅꯤ ꯀꯧꯕꯤ ꯑꯋꯣꯟ ꯑꯋꯣꯟ ꯆꯥꯕꯤ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯊꯥꯏꯕꯦꯝꯃ ꯀꯧꯕꯤꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯔꯝꯗꯦ ꯑꯗꯨꯃꯛꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯖꯥꯃꯤꯅꯤꯅ ꯃꯧ ꯑꯗꯨꯕꯨ ꯀꯌꯥ ꯌꯥꯔꯝꯗꯦ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯃꯧꯒꯤ ꯑꯁꯣꯏꯕꯗ ꯊꯤꯗꯨꯅꯇ ꯂꯩꯕꯅ ꯃꯄꯨꯔꯣꯏꯕ ꯇꯣꯅꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯀꯟ ꯌꯥꯝꯅ ꯆꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯥꯃꯤꯅꯤꯅ ꯃꯃꯧ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯅ ꯅꯨꯄꯥ ꯁꯨꯝꯃꯤ ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯃꯃꯧꯅ ꯉꯝꯃꯤ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯂꯝꯃꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯁꯟꯗꯣꯛꯄꯗꯨꯅ ꯇꯣꯅꯥꯕꯨꯁꯨ ꯈꯨꯜ ꯂꯩꯀꯥꯏꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯋꯥꯔꯦꯝ ꯉꯥꯡꯕꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯊꯥꯏꯕꯦꯝꯃꯒꯤ ꯃꯔꯝꯗ ꯍꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯕꯤꯅꯥꯅ ꯌꯦꯡꯉꯨ ꯏꯆꯦ ꯏꯕꯦꯝꯃ ꯊꯥꯏꯅꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯅꯥꯗꯣ ꯐꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯆꯧ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯤꯕꯗꯤꯗꯅ ꯑꯗꯨꯕꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯁꯥꯟꯇꯤꯅ ꯕꯤꯅꯥ ꯍꯥꯏꯕꯦꯝꯃ ꯇꯣꯅꯥꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯀꯥꯏꯗꯣ ꯁꯤꯖꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯅꯠꯇꯦꯗ ꯏꯆꯦ ꯏꯕꯦꯝꯃ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤꯗꯤ ꯄꯨꯡꯈꯣꯡ ꯈꯣꯡꯈ꯭ꯔꯦꯗꯅ ꯃꯃꯥ ꯃꯄꯥꯒꯁꯦ ꯊꯥꯛꯅꯤꯡꯗꯕꯗ ꯃꯍꯥ ꯑꯣꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯇꯥꯔꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯗꯤ ꯍꯨꯏꯗꯧꯅ ꯈꯣꯡꯉꯣ ꯍꯥꯏꯔꯁꯨ ꯈꯣꯡꯉꯦꯗꯣ ꯃꯗꯨꯒꯤ ꯆꯥꯡꯗꯣ ꯌꯧꯔꯦꯗꯅ ꯏꯁ ꯑꯗꯨꯗꯤ ꯏꯟꯗꯣꯟ ꯍꯣꯏꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗ ꯋꯥꯕ ꯍꯥꯏꯕꯨ ꯍꯥꯏꯗ ꯇꯝꯗꯅꯅꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦꯗ ꯏꯟꯗꯣꯟ ꯍꯣꯏꯒꯤ ꯃꯇꯧꯗꯣ ꯌꯦꯡꯍꯩꯕ ꯅꯠꯇ꯭ꯔꯦꯅꯦ ꯃꯥꯁꯨ ꯑꯗꯨ ꯐꯥꯎꯕꯗꯤ ꯐꯠꯃꯟꯗꯦꯗꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯟꯗꯣꯟꯗꯨꯒ ꯈꯨꯔꯥꯗꯨꯒꯅ ꯀꯌꯥꯗꯅꯣ ꯋꯥꯅ ꯍꯣꯠꯅꯔꯛꯂꯤꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯍꯥꯏꯗꯨꯗꯤ ꯃꯥꯁꯨ ꯍꯦꯟꯃꯜꯂꯤꯗꯅ ꯑꯗꯨꯅꯤ ꯏꯆꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯔꯨ ꯂꯥꯛꯎ ꯌꯥꯕ ꯅꯠꯇꯦ ꯃꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯁꯤꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯑꯅꯤꯗꯨ ꯉꯁꯥꯏꯗꯒꯤ ꯃꯤ ꯇꯥꯗ꯭ꯔꯦ ꯈꯟꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕꯗꯨ ꯇꯨꯡꯗꯒꯤ ꯊꯥꯏꯕꯦꯝ ꯃꯥꯅ ꯂꯣꯏꯅ ꯍꯦꯛ ꯇꯥꯔꯗꯨꯅ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯥꯁꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ ꯍꯦ ꯅꯣꯏꯅ ꯉꯥꯡꯅꯩꯗꯣ ꯀꯅꯥꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥ ꯀꯅꯥꯒꯤ ꯃꯇꯥꯡꯗꯅꯣꯕ ꯅꯣꯏꯅ ꯃꯁꯤꯗ ꯊꯕꯛ ꯀꯥꯏꯊꯣꯛꯂꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤꯗꯣ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯕꯤ ꯑꯅꯤꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯏꯕꯦꯝ ꯑꯣꯏꯔꯝꯕꯗꯨꯗ ꯕꯤꯅꯥꯗꯣ ꯃꯁꯥꯗꯣ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯀꯩꯁꯨ ꯁꯦꯡꯅ ꯇꯥꯔꯝꯂꯣꯏ ꯈꯟꯗꯅ ꯊꯥꯏꯕꯦꯝꯃ ꯃꯤ ꯑꯇꯣꯞꯄꯒꯤꯅꯤ ꯅꯣꯏꯒꯤ ꯅꯠꯇꯦ ꯃꯤ ꯑꯇꯣꯞꯄꯒꯤꯅꯤ ꯀꯥꯏꯅ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯏꯅꯥꯎꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯍꯥ ꯕꯤꯅꯥ ꯃꯈꯥ ꯇꯥꯕ ꯊꯥꯏꯕꯦꯝꯃꯅ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯥꯁꯨ ꯄꯤꯡꯂꯥꯎꯅ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯇꯧꯁꯤꯟꯅꯔꯗꯨꯅ ꯌꯥꯁꯤꯟꯅꯔꯒ ꯇꯣꯛꯀꯦ ꯈꯜꯂꯝꯕꯗꯨ ꯈꯨꯟ ꯋꯥꯎꯔꯞꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯦꯔꯥ ꯑꯉꯥꯡ ꯃꯆꯥ ꯅꯪꯅꯁꯨ ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗꯒ ꯅꯣꯏ ꯀꯥꯏꯅꯒ ꯅꯈꯨꯠ ꯅꯆꯥꯒ ꯇꯧꯔꯒ ꯏꯆꯦ ꯑꯗꯨꯗ ꯑꯝꯇꯁꯨ ꯌꯥꯎꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯍꯥ ꯏꯁ ꯃꯤ ꯋꯥ ꯉꯥꯡꯈꯩ ꯉꯥꯡꯅꯔꯒ ꯃꯣꯏꯅꯒ ꯑꯆꯨꯝꯕꯒ ꯁꯥꯖꯤꯜꯂꯛꯏꯅꯦ ꯉꯝꯕꯨ ꯉꯝꯖꯗ꯭ꯔꯥ ꯍꯩ ꯑꯐꯥꯎꯕꯤ ꯌꯨꯝꯒꯥꯏꯕꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯍꯥ ꯅꯪꯅ ꯏꯃꯨꯡꯗꯣ ꯈꯥꯕꯩ ꯈꯔ ꯁꯥꯗꯨꯅ ꯑꯣꯈꯥꯏꯕꯗꯣ ꯍꯥꯏꯋꯥꯅꯤ ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦꯕ ꯍꯔꯦ ꯏꯆꯦꯅ ꯑꯩꯒꯤ ꯏꯃꯨꯡ ꯄꯥꯟꯅꯔꯤꯗꯨꯕꯨ ꯏꯆꯦꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣꯕ ꯍꯥ ꯀꯌꯥꯝ ꯐꯕ ꯃꯧꯅꯣ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯥꯕꯣꯛ ꯍꯣꯏ ꯏꯄꯟ ꯊꯧꯍꯣꯏꯗꯨꯗꯤ ꯏꯆꯦꯅ ꯑꯣꯠꯂꯤꯗꯨꯅ ꯀꯝꯗꯧꯕ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯕꯒꯤꯔꯕ ꯍꯥ ꯑꯐꯕ ꯑꯣꯏꯕꯒꯤꯔꯣ ꯕꯤꯅꯥ ꯉꯥꯏꯍꯥꯛꯇꯨꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯂꯕꯅꯤꯅ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ ꯑꯗꯨꯃꯛꯄꯨ ꯃꯥꯁꯨ ꯃꯁꯤꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯃ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯥꯟꯇꯤꯗꯤ ꯇꯧꯐꯝ ꯈꯪꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯇꯣꯛꯂꯣ ꯍꯥꯏꯅ ꯈꯥꯝꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯤꯕꯗꯤ ꯅꯠꯇꯦ ꯕꯤꯅꯥꯁꯨ ꯑꯗꯨꯃꯛ ꯃꯥꯅ ꯑꯍꯜꯅꯤ ꯐꯅ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯊꯥꯏꯕꯦꯝꯃꯁꯨ ꯃꯁꯥ ꯌꯦꯡꯗꯅ ꯃꯤꯗ ꯀꯔꯤꯒꯤ ꯅꯣꯛꯅꯖꯕ ꯁꯥꯔꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯕ ꯂꯦꯞꯂꯝꯗꯦ ꯃꯔꯛꯇꯨꯗ ꯁꯥꯟꯇꯤꯅ ꯄꯥꯈꯠꯅ ꯅꯣꯏ ꯑꯅꯤꯕꯨ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ ꯑꯆꯠ ꯑꯋꯣꯡ ꯈꯨꯗꯤꯡꯅ ꯈꯠꯅꯔꯕꯣꯏ ꯅꯤꯡꯗꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯊꯥꯏꯕꯦꯝꯃꯅ ꯈꯠꯅꯔꯕꯣꯏ ꯅꯤꯡꯕ ꯀꯥꯏꯅ ꯈꯠꯅꯔꯤꯁꯤꯗ ꯕꯤꯅꯥꯅ ꯍꯩ ꯅꯊꯛꯀꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯕ ꯋꯥꯗ ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯈꯨꯝꯗꯤ ꯇꯧꯔꯒ ꯂꯩꯅꯦ ꯍꯣ ꯍꯥꯏꯕꯤꯔꯤꯕ ꯏꯆꯦꯕꯨ ꯏꯃꯥꯕꯨꯛꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯑꯣꯟꯈꯠꯂꯒ ꯈꯨꯝꯂꯤꯕꯗꯨꯅ ꯀꯝꯗꯧꯔꯤꯕ
ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯉꯝꯂꯤ ꯃꯆꯤꯟꯅꯣꯕ ꯃꯤꯒꯁꯦ ꯆꯪꯉꯥꯟ ꯍꯦꯛꯇ ꯍꯥꯠꯂꯦꯕ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯃꯤ ꯍꯥꯠꯂꯤꯗꯤ ꯑꯩꯅꯗꯤ ꯏꯆꯦꯅꯤ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤꯅꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗ ꯍꯥꯏꯖꯕꯅꯤ ꯏꯆꯦ ꯍꯣꯏꯗꯧꯅ ꯄꯥꯎ ꯍꯦꯟꯖꯤꯟꯅꯒ ꯇꯝꯕ ꯍꯩꯖꯕ ꯅꯠꯆꯗꯦ ꯃꯁꯤ ꯆꯤꯟꯐꯦꯟ ꯐꯔꯤ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏ ꯍꯥ ꯑꯌꯣ ꯏꯆꯦꯅ ꯑꯩꯒꯤ ꯆꯤꯟꯁꯤ ꯊꯨꯒꯥꯏꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯗ ꯂꯩꯔꯅꯤꯍꯦ ꯍꯦꯛ ꯂꯥꯃꯛꯄꯗ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯀꯗꯕꯅꯤ ꯈꯪ ꯏꯁ ꯈꯨꯠ ꯊꯨꯗꯦꯛꯀꯤ ꯀꯥꯏꯅ ꯍꯥꯏꯅꯦ ꯃꯁꯤ ꯉꯁꯤꯗꯤ ꯉꯝꯊꯣꯛꯅꯗꯕ ꯌꯥꯗꯦꯗ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯃꯥꯅ ꯉꯝꯕ ꯑꯣꯏꯅ ꯂꯧꯅꯈ꯭ꯔꯅꯤ ꯑꯣ ꯍꯧꯔꯦ ꯐꯖꯅ ꯍꯧꯔꯦꯕ ꯉꯁꯤꯗꯤ ꯊꯥꯏꯕꯦꯝꯃ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯑꯩꯁꯦ ꯕꯤꯅꯥꯅꯤ ꯕꯤꯅꯥ ꯍꯥꯏꯔꯒ ꯕꯤꯅꯥꯗꯣ ꯍꯦꯛꯇ ꯊꯥꯏꯕꯦꯝꯃꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯐꯣꯏꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯁꯥꯟꯇꯤꯗꯨ ꯄꯥꯈꯠꯅ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯅꯕꯅꯤ ꯍꯥꯏꯅ ꯃꯔꯛꯇ ꯊꯠꯆꯤꯟꯗꯨꯅ ꯑꯁ ꯁꯤ ꯑꯝꯇ ꯉꯥꯏꯈꯣꯁꯤ ꯅꯣꯏ ꯑꯅꯤꯕꯨ ꯊꯥꯏꯕꯦꯝꯃꯅ ꯀꯔꯤꯒꯤ ꯉꯥꯏꯕ ꯍꯥꯏꯔꯒ ꯊꯥꯏꯕꯦꯝꯃꯗꯨ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯌꯦꯡꯕꯗꯗꯤ ꯕꯤꯅꯥꯅ ꯃꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕꯗꯧꯅ ꯃꯥꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯥꯊꯤꯕꯒꯤ ꯆꯥꯡꯗꯤ ꯕꯤꯅꯥꯒꯤ ꯅꯥꯛꯆꯦꯞꯀꯤ ꯃꯕꯨꯛ ꯋꯥꯏꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯈꯨꯠꯆꯞꯄꯤꯅ ꯁꯤꯛꯇꯠꯂꯛꯂꯝꯃꯤ ꯆꯩꯅꯥꯗꯨꯅ ꯕꯤꯅꯥꯗꯨ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ ꯑꯌꯣ ꯁꯤꯔꯦ ꯁꯥꯟꯇꯤꯅ ꯀꯩꯅꯣ ꯅꯪꯅ ꯃꯥꯒꯤ ꯃꯁꯝꯁꯤ ꯐꯣꯏꯔꯒ ꯅꯪꯅ ꯅꯥꯏꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯑꯌꯣ ꯏꯆꯦ ꯑꯁꯤꯝꯇ ꯆꯤꯡꯊꯣꯛ ꯅꯥꯛꯆꯦꯞꯁꯤꯗ ꯈꯨꯠꯆꯞꯄꯤꯅ ꯀꯟꯅ ꯁꯤꯛ ꯂꯩꯔꯦꯕ ꯍꯣꯏ ꯍꯥꯏꯔꯒ ꯁꯥꯟꯇꯤꯗꯨ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯊꯥꯏꯕꯦꯝꯃꯕꯨ ꯅꯝꯗꯅ ꯆꯤꯡꯊꯣꯛꯂꯝꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯊꯥꯏꯕꯦꯝꯃꯒꯤ ꯃꯁꯝꯗꯨ ꯄꯨꯡꯐꯥ ꯐꯥꯔꯦ ꯕꯤꯅꯥꯅ ꯌꯥꯝ ꯁꯥꯊꯤꯅꯒ ꯐꯣꯏꯈꯤꯕ ꯃꯥꯟꯗꯧ ꯐꯤꯕꯝꯅꯤ ꯑꯗꯨꯅ ꯁꯥꯟꯇꯤꯅ ꯍꯦꯛ ꯆꯤꯡꯊꯣꯔꯛꯄꯒ ꯊꯥꯏꯕꯦꯝꯃꯗꯨ ꯀꯞꯁꯤꯟꯅꯔꯒ ꯃꯀꯣꯛꯇ ꯄꯥꯏꯁꯤꯟꯅꯔꯒ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯍꯝ ꯂꯥꯎꯔꯦ ꯕꯤꯅꯥꯅ ꯅꯆꯤꯟ ꯊꯤꯅꯨ ꯅꯥꯕꯗ ꯑꯩꯅ ꯅꯥꯔꯒ ꯑꯌꯣ ꯁꯥꯟꯇꯤꯅ ꯑꯁ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯁꯤꯜꯂꯦꯗ ꯌꯥꯔꯦ ꯑꯝꯇ ꯌꯦꯠꯅꯔꯅꯨ ꯊꯥꯏꯕꯦꯝꯃꯅ ꯑꯌꯣ ꯏꯆꯦ ꯅꯣꯏꯅ ꯉꯝꯗꯨꯅ ꯉꯁꯤꯕꯨ ꯅꯝꯗꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯐꯨꯔꯕꯁꯨ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯀꯅꯥꯗꯗꯤ ꯈꯛ ꯇꯧꯕꯤꯅꯨꯀꯣ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯆꯠ ꯑꯋꯣꯡ ꯄꯨꯝꯕ ꯌꯦꯡꯅꯔꯕꯅꯤꯅ ꯁꯥꯟꯇꯤꯗꯤ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯑꯗꯨꯅ ꯕꯤꯅꯥꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯃꯈꯨꯠꯇꯨ ꯐꯠ ꯆꯤꯡꯂꯒ ꯋꯥꯗꯤ ꯍꯥꯏꯗ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯃꯛ ꯍꯥꯏꯔꯝꯃꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯕꯗ ꯕꯤꯅꯥ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯥꯔꯦ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯑꯗꯨꯗꯤ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯔꯝꯕꯗꯨ ꯁꯛꯐꯝ ꯐꯠ ꯍꯣꯡꯂꯒ ꯕꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯎꯁꯤꯇꯅ ꯃꯤꯠꯆꯤ ꯊꯛꯈꯠꯆꯤꯜꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯕꯤꯅꯥꯗꯤ ꯎꯁꯤꯠꯃꯟꯗꯦ ꯈꯟꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯇꯞꯅ ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯂꯦꯗꯅ ꯈꯪꯅꯦꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯅ ꯇꯞꯅ ꯌꯥꯔꯛꯇ ꯉꯥꯡꯂꯒ ꯁꯥꯟꯇꯤꯅ ꯀꯥꯏꯗꯒꯤꯅꯣ ꯃꯤꯋꯥ ꯍꯦꯛ ꯉꯥꯡꯅꯔꯨꯗꯅ ꯆꯣꯞꯄ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯔꯛꯇ ꯉꯥꯡꯂꯒ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯑꯅꯤꯗꯨ ꯅꯛꯅ ꯂꯦꯞꯃꯤꯟꯅꯕ ꯑꯣꯏꯕꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯕꯤꯅꯥꯗꯨ ꯑꯃꯨꯛ ꯐꯤꯡꯒꯠꯂꯛꯂꯝꯃꯤ ꯍꯦꯔ ꯏꯆꯦꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯒꯤ ꯃꯑꯣꯡꯅꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯇꯝꯗꯗꯤ ꯏꯆꯦꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯥꯡꯂꯤꯕꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯆꯣꯞꯄꯤ ꯀꯥꯏꯅ ꯑꯁ ꯕꯤꯅꯥ ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯂꯦꯗꯅ ꯑꯩꯅꯦ ꯅꯪꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯒ ꯁꯨꯝ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯁꯤꯜꯂꯛꯇꯧ ꯃꯥꯜꯂꯦ ꯇꯟꯕꯨ ꯇꯟꯖꯔꯦ ꯑꯣꯟꯁꯤꯟꯅ ꯇꯧꯕꯒ ꯍꯥꯏꯔꯒ ꯁꯥꯟꯇꯤꯗꯨ ꯆꯠꯍꯧꯕꯅ ꯐꯔꯦ ꯈꯟꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯕꯤꯅꯥꯗꯤ ꯊꯥꯏꯕꯦꯝꯃꯅ ꯏꯀꯥꯏꯕ ꯄꯤꯔꯝꯕ ꯐꯨꯔꯝꯕ ꯄꯨꯝꯕꯗꯨꯒꯤ ꯁꯥꯎꯅꯤꯡ ꯂꯩꯔꯤꯉꯩꯗꯨꯗ ꯁꯥꯟꯇꯤꯅ ꯉꯥꯡꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯀꯣꯟ ꯀꯜꯂꯞꯅ ꯂꯥꯎꯕꯩ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯆꯠꯈꯣ ꯀꯩꯅꯣ ꯃꯤ ꯋꯥ ꯉꯥꯡꯅꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯀꯜꯂꯤꯕ ꯑꯗꯨꯒ ꯃꯁꯤꯗ ꯀꯩꯁꯨ ꯂꯥꯟꯖ ꯀꯥꯏꯖꯗꯕꯒ ꯁꯥꯗꯅ ꯑꯩꯁꯨ ꯃꯤ ꯋꯥꯇꯦꯅ ꯅꯪꯗꯔꯣ ꯃꯤ ꯋꯥ ꯉꯥꯡꯅ ꯄꯥꯝꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯣꯏꯒꯣꯏꯗ ꯉꯥꯡꯅꯔꯨꯒꯦ ꯍꯥꯏꯅ ꯕꯤꯅꯥꯁꯨ ꯁꯥꯎꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯏꯕꯦꯝꯃꯕꯨ ꯀꯩꯊꯦꯜ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯁꯝ ꯃꯅꯥꯏ ꯐꯥ ꯐꯥꯟ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯇꯣꯅꯥꯗꯨ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯇꯧꯔꯛꯂꯤ ꯃꯇꯧꯁꯤꯅ ꯀꯩꯊꯦꯜ ꯆꯠꯄꯅꯤ ꯌꯦꯟꯊꯣꯛꯈ꯭ꯔꯒ ꯀꯩꯊꯦꯜꯗꯤ ꯆꯠꯇꯅ ꯂꯧꯕꯨꯛꯇꯕꯨ ꯏꯔꯣꯏꯒ ꯑꯣꯏꯅꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯏꯅꯒ ꯏ ꯀꯥꯔꯒ ꯍꯜꯂꯛꯄꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯅꯠꯇꯦ ꯀꯩꯊꯦꯜꯗꯒ ꯄꯣꯠ ꯃꯟ ꯍꯨꯟꯕꯗ ꯍꯦꯟꯖꯟꯕꯗꯒꯤ ꯃꯤꯅꯒ ꯐꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯅꯠꯇꯦꯗ ꯍꯣ ꯀꯩꯊꯦꯜ ꯆꯠꯄꯅꯦꯅ ꯆꯠꯂꯒ ꯂꯝꯕꯤꯗ ꯅꯪꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯈꯔ ꯂꯩꯔꯝꯃꯤ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯔꯨꯕꯒꯤꯅꯤ ꯏꯆꯦ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯍꯥꯏꯔꯤꯃꯛꯇꯗ ꯍꯦꯛꯇ ꯅꯪꯁꯤꯗꯤꯕ ꯍꯣ ꯃꯤꯅ ꯅꯪꯕꯨ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯅ ꯎꯁꯤꯠꯇꯅ ꯍꯥꯏꯅꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯗꯧꯔꯤꯒꯦ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯍꯦꯛꯇ ꯈꯠꯅꯕꯅꯤ ꯅꯠꯇꯦ ꯅꯁꯝ ꯅꯅꯥꯒ ꯏꯐꯥ ꯐꯥꯅ ꯍꯜꯂꯛꯂꯤꯕꯗꯨꯕꯨ ꯃꯤꯅ ꯅꯁꯝ ꯐꯣꯏꯕꯤꯔꯛꯄꯒꯤ ꯑꯣꯏꯔꯝꯅꯤꯅꯦ ꯑꯩꯒꯤꯗꯤ ꯁꯝꯁꯤ ꯈꯛ
ꯐꯖꯕꯒꯤ ꯋꯥꯅꯤ ꯕꯤꯅꯥ ꯍꯥꯏꯕꯤ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯌꯥꯝꯅ ꯄꯥꯝꯖꯕꯤꯗꯣ ꯃꯥꯗꯤ ꯑꯩꯅ ꯄꯨꯛꯆꯦꯞꯇꯨꯗ ꯈꯨꯖꯤꯟ ꯑꯁꯥꯡꯕꯁꯦ ꯁꯤꯅ ꯍꯦꯛꯇ ꯀꯟꯅ ꯁꯤꯛꯇꯠꯄꯅꯤꯅꯦ ꯑꯩꯅ ꯃꯥ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯗꯧ ꯄꯣꯠꯅꯤ ꯈꯝꯇꯦꯛꯇꯅ ꯁꯣꯏꯗꯅ ꯂꯩꯔꯝꯃꯗꯧꯅꯤ ꯑꯁ ꯑꯩꯗꯤ ꯃꯤꯅꯗꯅ ꯁꯨꯝ ꯐꯣꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯇꯧ ꯃꯥꯟꯗꯅ ꯅꯨꯡꯗ ꯊꯤꯠꯅ ꯐꯨꯕꯤꯗꯣ ꯇꯧꯔꯝꯂꯦꯗꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯊꯥꯏꯕꯦꯝꯃꯅꯤ ꯊꯥꯏꯕꯦꯝꯃ ꯃꯥꯒꯨꯝꯕꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯄꯣꯟꯇꯦꯗ ꯅꯨꯡꯉꯥꯏꯔꯝꯅꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯤꯋꯥꯒ ꯉꯥꯡꯅꯔꯣꯏꯅ ꯈꯜꯂꯝꯃꯗꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯗꯨ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯅꯣꯛꯄ ꯈꯨꯅꯣꯛꯇꯨ ꯅꯣꯛꯆꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯃꯅꯦꯝ ꯏꯕꯦꯝꯃ ꯖꯥꯃꯤꯅꯤꯗꯨ ꯈꯨ ꯀꯥꯝꯂꯒ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯅꯣꯛꯂꯝꯕ ꯅꯨꯄꯤ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯆꯪꯉꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯃꯧꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯄ ꯃꯅꯦꯝ ꯏꯕꯦꯝ ꯃꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯊꯥꯏꯕꯦꯝꯃ ꯅꯠꯇ꯭ꯔꯥ ꯑꯁ ꯅꯠꯇꯦꯕ ꯀꯥꯏꯗꯒꯤ ꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯤ ꯏꯃꯥꯒꯤ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯅ ꯎꯕ ꯑꯣꯏꯔꯅꯤ ꯑꯣꯏꯗꯕ ꯉꯥꯡꯅꯨ ꯀꯩꯊꯦꯜ ꯆꯠꯇꯦ ꯃꯥ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯜꯂꯛꯇ꯭ꯔꯤꯗ ꯑꯗꯣ ꯏꯃꯥꯅ ꯑꯁꯨꯛ ꯁꯥꯎꯅ ꯂꯥꯛꯏꯁꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯒꯦ ꯅꯣꯏꯅ ꯈꯜꯂꯤꯕꯣ ꯃꯤꯅ ꯄꯥꯎ ꯇꯝꯂꯛꯄꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯉꯁꯥꯏꯗ ꯀꯩꯁꯨ ꯇꯧꯗꯅ ꯊꯣꯛꯈꯤꯕ ꯏꯃꯥꯅ ꯁꯥꯎꯔꯒ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯃꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯕꯅꯣ ꯍꯥꯏꯅ ꯍꯪꯕꯩ ꯋꯥꯅꯤꯗ ꯖꯥꯃꯤꯅꯤ ꯐꯤꯡꯒꯠꯄꯅ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯇꯞꯊꯔꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯋꯥꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯁꯥꯎꯕꯒꯤ ꯈꯨꯟꯐꯝꯗꯤ ꯑꯗꯨꯃꯛ ꯍꯣꯡꯗ꯭ꯔꯤ ꯃꯤꯅ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯊꯣꯡ ꯌꯥꯝꯅ ꯍꯨꯛꯇꯦꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯅꯍꯥꯛꯇꯛꯇ ꯃꯤꯃꯥꯡ ꯐꯝꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯏꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯇꯣꯅꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯐꯥꯒꯤ ꯇꯥꯊꯣꯛꯂꯝꯂꯕꯁꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯂꯨꯁꯤꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯇꯞꯊꯔꯛꯇꯨꯅ ꯂꯨꯊꯅ ꯏꯃꯥꯅ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯊꯥꯏꯕꯦꯝꯃꯅꯕꯨ ꯏꯃꯥ ꯄꯥꯎꯕꯒꯤ ꯃꯥꯏꯈꯨꯅꯕ ꯀꯔꯤ ꯇꯧꯔꯝꯂꯒꯦ ꯃꯥꯅ ꯉꯝꯂꯤꯕꯣ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜ ꯊꯣꯛꯅꯤꯅ ꯆꯠꯈꯤꯕ ꯃꯥꯅ ꯀꯔꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯒꯅꯣ ꯈꯪꯗꯦ ꯃꯁꯤ ꯕꯤꯅꯥꯗꯣ ꯃꯥꯅ ꯐꯨꯏ ꯍꯥꯏꯅꯦ ꯑꯁ ꯑꯗꯨꯅꯕꯨ ꯀꯅꯥ ꯇꯝꯃꯛꯏꯕꯅꯣ ꯑꯣ ꯑꯗꯨꯗꯤꯅꯦ ꯃꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯛꯂꯝꯕꯅꯤ ꯍꯥꯏꯕꯅꯤ ꯑꯣ ꯃꯥ ꯏꯃꯨꯡꯗ ꯂꯩꯗꯅ ꯅꯪꯅ ꯑꯁꯨꯝꯅ ꯅꯇꯨꯁꯦ ꯑꯁꯨꯝ ꯀꯟꯈꯠꯇꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯃꯥꯡ ꯊꯣꯛꯂꯤꯗꯅ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯅ ꯉꯥꯡꯅꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔோ ꯑꯁ ꯅꯃꯧ ꯅꯨꯄꯤꯅ ꯍꯧꯔꯨꯕ ꯅꯠꯇꯦꯕ ꯌꯥꯔꯦ ꯇꯥꯅꯤꯡꯁꯦ ꯅꯪꯅꯦ ꯅꯇꯨꯒꯤ ꯍꯀꯟ ꯆꯪꯕꯗ ꯃꯤꯅ ꯅꯇꯨꯅ ꯉꯝꯕꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯍꯀꯟ ꯆꯪꯉꯨꯀꯣ ꯆꯪꯉꯣ ꯍꯥꯏꯁꯤ ꯑꯁꯤ ꯍꯥꯏꯅ ꯖꯥꯃꯤꯅꯤꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯤ ꯃꯥꯅ ꯃꯤꯗ ꯋꯥꯔꯤ ꯁꯥꯕꯒꯤꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯝꯗꯦ ꯃꯃꯧꯅ ꯈꯠꯅꯕ ꯍꯧꯔꯝꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯃꯆꯥ ꯃꯃꯧꯗꯣ ꯑꯣꯏꯅ ꯁꯥꯎꯗꯨꯅ ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯩ ꯊꯥꯡꯕ ꯂꯦꯞꯂꯝꯗꯦ ꯊꯥꯏꯕꯦꯝꯃꯁꯨ ꯐꯅ ꯂꯩꯀꯥꯏꯗ ꯃꯄꯨꯔꯣꯏꯕꯗ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯣꯡꯃꯇ ꯃꯅꯦꯝꯗꯗꯤ ꯍꯪꯒꯠꯅ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯑꯀꯟꯕ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗ ꯑꯗꯨꯃꯛ ꯇꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯥꯃꯤꯅꯤ ꯃꯃꯧꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯤ ꯍꯣꯡꯕ ꯂꯩꯔꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯇꯥꯊꯤꯔꯝꯃꯤ ꯃꯗꯨ ꯈꯪꯅ ꯊꯥꯏꯕꯦꯝꯃꯁꯨ ꯃꯅꯦꯝꯅ ꯁꯥꯎꯗꯅꯕ ꯍꯥꯏꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯏꯄꯦꯟ ꯄꯦꯜꯂꯨ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯄꯦꯟꯗ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯥꯅꯤꯜꯗꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯃꯆꯥ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯏꯕꯦꯝꯃꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯂꯒ ꯏꯃꯥ ꯀꯩꯗꯧꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯤꯡꯂꯒꯅꯦ ꯅꯣꯏ ꯆꯥꯊꯣꯛꯑꯣ ꯑꯩꯗꯤ ꯑꯇꯣꯝꯕ ꯂꯥꯛꯄ ꯐꯥꯎꯕꯅꯦ ꯉꯥꯏꯈꯤꯒꯦ ꯏꯃꯥ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯄꯅ ꯑꯣꯟꯊꯣꯛꯅ ꯏꯃꯥ ꯁꯥꯈ꯭ꯔꯦꯗ ꯑꯩꯅ ꯆꯥꯈꯤꯔꯣꯏ ꯍꯥꯏꯗꯤꯅꯦ ꯆꯥꯈꯤꯔꯣꯏ ꯆꯥꯅꯤꯡꯂꯒ ꯅꯣꯏ ꯆꯥꯔꯨ ꯑꯗꯣ ꯑꯆꯧꯕꯗꯣ ꯆꯥꯕ ꯂꯣꯏꯔꯒ ꯑꯇꯣꯝꯕꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯂꯨ ꯂꯥꯎ ꯍꯥꯏꯌꯨ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤꯁꯨ ꯃꯃꯧꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯕ ꯃꯥꯅ ꯈꯔ ꯅꯧꯊꯁꯟꯅꯔꯒ ꯑꯩꯅ ꯅꯨꯡꯁꯤꯔꯅꯤ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤ ꯃꯈꯩ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗꯕ ꯀꯔꯤ ꯊꯣꯛꯏꯅ ꯑꯁꯣꯝꯗꯅ ꯊꯥꯏꯕꯦꯝꯃꯗꯨ ꯇꯨꯃꯤꯟꯅ ꯆꯪꯂꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨ ꯏꯉꯛꯉꯛꯅ ꯀꯩꯗꯧꯔꯦ ꯏꯃꯥꯗꯤ ꯆꯥꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯇꯣꯝꯕ ꯂꯥꯛꯄ ꯉꯥꯏꯈꯤꯒꯦ ꯍꯥꯏꯌꯦ ꯑꯗꯣ
ꯆꯥꯕ ꯂꯣꯏꯔꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨ ꯂꯥꯎ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯊꯥꯏꯕꯦꯝꯃꯁꯨ ꯅꯥꯀꯜꯗ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯅꯦꯝꯏꯕꯦꯝꯃ ꯖꯥꯃꯤꯅꯤꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯃꯃꯥꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯗꯣ ꯃꯌꯥꯗ ꯆꯥꯛ ꯆꯥꯅ ꯀꯔꯤꯃꯨꯛ ꯇꯧꯔꯨꯕꯖꯥꯠꯅꯣ ꯍꯩꯇꯥꯔꯤꯕ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯑꯃꯨꯛꯇ ꯍꯪꯉꯨ ꯁꯣꯝꯃꯤ ꯀꯩꯗꯧꯔꯦꯗꯅ ꯍꯣꯏ ꯍꯪꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯗ ꯃꯅꯦꯝꯒꯤ ꯅꯥꯀꯜꯗ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛ ꯈꯨꯝꯗꯨꯅ ꯂꯦꯞꯂꯤꯕꯗꯨꯗ ꯑꯗꯨꯝ ꯈꯪꯂꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯝꯂꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛꯄꯨ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯇꯞꯅ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥꯍꯩ ꯈꯣꯟꯐꯝ ꯐꯖꯅ ꯍꯥꯏꯕ ꯍꯩꯇꯕꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯃꯧ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏ ꯃꯧ ꯑꯍꯜ ꯂꯥꯎꯅꯦ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯏꯃꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯝꯇ ꯈꯨꯔꯝꯍꯜꯂꯨꯅꯦ ꯍꯣꯏ ꯏꯃꯥ ꯚꯦꯝꯃ ꯆꯪꯉꯨ ꯆꯪꯉꯨ ꯅꯆꯦꯒ ꯂꯣꯏꯅꯅ ꯀꯦꯕꯤ ꯁꯅꯥꯅ ꯍꯣꯏ ꯏꯃꯥ ꯊꯥꯏꯕꯦꯝꯃꯅ ꯏꯅꯥꯎ ꯂꯥꯛꯑꯣ ꯏꯆꯦꯒ ꯂꯣꯏꯅꯅ ꯆꯪꯉꯁꯤ ꯍꯣꯏ ꯏꯆꯦ ꯖꯥꯃꯤꯅꯤꯅ ꯆꯪꯉꯨ ꯆꯪꯉꯨ ꯑꯁꯤ ꯍꯥꯏꯅ ꯖꯥꯃꯤꯅꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯖꯥꯃꯤꯅꯤ ꯃꯃꯧ ꯑꯅꯤꯅꯤ ꯍꯦꯛ ꯆꯪꯈ꯭ꯔꯕꯗ ꯁꯛꯐꯝꯗꯨ ꯍꯪꯉꯧ ꯍꯣꯡꯂꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯎꯗꯦꯗ ꯑꯃ ꯀꯩꯃꯨꯛ ꯇꯧꯔꯒꯦ ꯏꯃꯥꯅ ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯕ ꯏꯃꯧ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯇꯠꯇꯅ ꯀꯅꯥꯝꯇ ꯂꯧꯕ ꯌꯥꯔꯣꯏꯗꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥꯏꯕ ꯀꯗꯥꯏꯗꯒꯤꯅꯣ ꯁꯦꯛꯄꯤ ꯃꯥꯟꯕꯤ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯇꯥꯅꯤꯕ ꯏꯃꯥ ꯑꯣ ꯏꯃꯥꯒꯤ ꯃꯤꯠꯇ ꯁꯦꯛꯄꯤ ꯑꯣꯏꯅ ꯎꯖꯔꯁꯨ ꯅꯆꯥꯒꯤ ꯃꯤꯠꯇꯗꯤ ꯂꯩꯔꯦꯡꯕꯤꯃꯨꯛ ꯐꯖꯩ ꯑꯗꯨ ꯈꯜꯂꯒ ꯄꯨꯔꯛꯏꯅꯤ ꯍꯥꯟꯅꯒꯤ ꯏꯃꯥꯒꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯗꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯄꯜꯂꯛꯀꯅꯨꯀꯣ ꯑꯗꯨ ꯄꯜꯂꯛꯑꯗꯤ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯁꯣꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯃꯆꯤꯟꯗ ꯈꯔ ꯉꯥꯡꯂꯝꯂꯒ ꯇꯧꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯆꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯃꯧ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯠꯊꯣꯛꯂꯝꯗꯦ ꯅꯨꯡꯁꯤꯅꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯏꯕꯦꯝꯃꯗꯤ ꯃꯅꯦꯝꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤ ꯑꯗꯨ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯗꯅꯕ ꯍꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯕ ꯆꯪꯅꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯏꯕꯦꯝꯃꯗꯨ ꯍꯥꯟꯅꯒꯨꯝꯅ ꯉꯟꯇꯥ ꯍꯧꯒꯠꯆꯔꯛꯄꯅꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯅꯥ ꯍꯧꯒꯠꯂꯖꯥꯠꯅꯣꯅꯦ ꯀꯥꯎꯔꯦ ꯉꯔꯥꯡ ꯑꯇꯣꯝꯕꯗꯨ ꯅꯨꯄꯤ ꯆꯦꯜꯂꯛꯈꯤꯕꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯍꯧꯒꯠꯂꯝꯂꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯂꯗꯣꯏ ꯖꯥꯠꯂꯅꯦ ꯑꯁꯤ ꯈꯟꯅ ꯊꯥꯏꯕꯦꯝꯃꯗꯨ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯝꯃꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯇꯨꯂꯁꯤꯕꯣꯡꯗꯨ ꯋꯥꯏꯁꯤꯠ ꯅꯥꯟꯅ ꯇꯩꯔꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣꯅꯦ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯍꯥꯏꯐꯦꯠ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯁꯨ ꯃꯥꯂꯦꯝꯅ ꯇꯥꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯧꯔꯛꯄꯗ ꯃꯇꯩ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯂꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯨꯈꯝꯗꯨ ꯍꯥꯏꯐꯦꯠ ꯅꯥꯗꯨꯅ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯙꯤꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯅ ꯃꯧ ꯑꯅꯧꯕꯤꯁꯦ ꯅꯪ ꯅꯣꯏꯅ ꯑꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯣꯏꯗꯦꯗ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯇꯥꯛꯄꯤꯔꯤ ꯇꯩꯃꯁꯨ ꯅꯅꯥꯎ ꯅꯨꯄꯤꯅ ꯇꯩꯔꯝꯕꯅꯤ ꯃꯥꯅ ꯃꯅꯨꯡ ꯆꯪꯅꯤꯡꯉꯦ ꯍꯥꯏꯗꯨꯗ ꯊꯨꯅꯕꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛꯇ ꯑꯩꯗꯤ ꯃꯧ ꯑꯅꯧꯕꯤꯁꯦ ꯅꯪ ꯅꯣꯏꯅ ꯑꯣꯏꯔꯕ ꯏꯅꯤꯡꯉꯨꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯏꯕꯦꯝꯃꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯕꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯗꯨ ꯄꯥꯈꯠꯅ ꯇꯥꯍꯥ ꯏꯇꯩꯃ ꯊꯥꯏꯕꯦꯝꯃ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯀꯧꯕꯗꯨꯗ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯇꯣꯝꯕ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯏꯇꯩꯃꯅ ꯎꯔꯤꯁꯤ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯣꯕ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯅꯅꯥꯎꯒꯤ ꯏꯖꯠꯇꯤ ꯂꯣꯏꯔꯦꯍꯦ ꯏꯀꯥꯏꯗꯅ ꯉꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯣ ꯍꯣꯏ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯗꯤ ꯀꯩꯁꯨ ꯈꯟꯗ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨ ꯃꯥꯂꯦꯝꯗꯤ ꯑꯇꯩ ꯑꯃꯨꯛ ꯎꯈ꯭ꯔꯕꯗꯤ ꯈꯟꯕ ꯊꯨꯅ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯑꯇꯩ ꯑꯃꯨꯛ ꯊꯣꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯁꯦ ꯌꯨꯝꯐꯥꯎ ꯄꯥꯟꯗ꯭ꯔꯤ ꯃꯨꯅꯥꯗ ꯐꯝꯂꯤꯅ ꯅꯣꯛꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯝ ꯇꯩꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯉꯔꯥꯡꯗ ꯆꯦꯜꯂꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨꯅ ꯈꯨꯌꯥ ꯂꯨꯈꯨꯝ ꯑꯣꯟꯅꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯍꯦꯛ ꯊꯥꯖꯤꯟꯖꯗꯨꯅ ꯀꯔꯤ ꯈꯨꯇꯨꯝꯅ ꯇꯧꯔꯤꯁꯤꯅ ꯏꯃꯥꯅ ꯍꯥꯏꯗꯣ ꯄꯣꯞ ꯇꯥꯗꯧꯔꯤꯕ ꯀꯩ ꯑꯩꯕꯨ ꯍꯥꯏꯔꯒ ꯃꯥꯂꯦꯝ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥ ꯅꯧꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯇꯥꯔꯕꯣ ꯀꯩꯅꯣ ꯁꯤ ꯍꯧꯒꯠꯂꯨꯕ
ꯃꯧ ꯑꯅꯧꯕꯤꯅꯦꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯧꯕ ꯅꯪꯅ ꯃꯁꯤ ꯇꯨꯝꯁꯤꯟꯗꯅ ꯂꯩꯔꯤ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯝꯂꯕꯅꯤ ꯑꯇꯩꯁꯤ ꯅꯪ ꯇꯧꯔꯨ ꯂꯥꯛꯑꯣꯕ ꯑꯁ ꯇꯧꯕꯅꯦ ꯇꯧꯔꯗꯤ ꯇꯥ ꯃꯥꯂꯦꯝ ꯂꯣꯏꯅ ꯀꯣꯛꯇꯧꯕꯤꯕ ꯌꯥꯗ꯭ꯔꯣ ꯌꯥꯗꯕꯩꯅꯤꯅꯦ ꯏꯇꯩ ꯃꯣꯏ ꯍꯧꯒꯠꯅꯔꯦꯕ ꯑꯩꯅ ꯇꯧꯕꯗꯣ ꯐꯖꯗꯤ ꯅꯪ ꯃꯅꯤꯡ ꯆꯪꯈꯤꯅ ꯍꯥꯏꯖꯤꯜꯂꯝꯕꯅꯤ ꯊꯨꯅ ꯍꯧꯒꯠꯂꯨꯁꯤ ꯑꯁ ꯄꯦꯜꯂꯕꯅꯤ ꯀꯩ ꯅꯨꯡꯒꯤ ꯆꯦꯟꯖꯔꯛꯄꯅꯣ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦꯀꯣ ꯁꯠ ꯍꯧꯒꯠꯂꯨ ꯑꯗꯨꯒ ꯆꯥ ꯅꯨꯡꯒꯗꯣ ꯂꯣꯜꯂꯨꯔ ꯆꯠꯂꯨ ꯍꯣꯏ ꯍꯥꯏꯔꯒ ꯀꯦꯕꯤ ꯁꯅꯥꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ ꯃꯇꯨ ꯊꯣꯛꯈ꯭ꯔꯕꯗ ꯃꯥꯂꯦꯝꯗꯨ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯥꯟꯅꯩ ꯑꯃꯨꯛ ꯇꯨꯝꯂꯒꯦꯗ ꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯌꯧ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯆꯨꯞꯆꯤꯜꯂꯒ ꯇꯨꯝꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯍꯜ ꯑꯍꯨꯝ ꯆꯠꯇꯨꯅ ꯄꯥꯎ ꯍꯟꯗꯣꯛꯂꯝꯃꯤ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯃꯈꯩꯗꯨ ꯍꯟꯅꯔꯛꯂꯕꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯐꯤꯕꯝꯗꯨ ꯃꯗꯨ ꯇꯝꯕꯗ ꯖꯥꯃꯤꯅꯤꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯔꯝꯕ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯅꯨꯡꯁꯤꯅ ꯍꯣꯠꯅꯈꯤꯔꯝꯃꯤ ꯃꯅꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕ ꯃꯇꯧꯗꯨꯗ ꯊꯥꯏꯕꯦꯝꯃꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯃꯄꯨꯛꯅꯤꯡꯗ ꯃꯁꯤ ꯍꯅꯨꯕꯤꯁꯤꯒꯤ ꯄꯨꯛꯆꯦꯜꯁꯤꯁꯨ ꯑꯉꯛꯄꯅꯤ ꯄꯥꯝꯗ꯭ꯔꯤꯅꯤꯅꯤ ꯑꯗꯨꯒ ꯏꯃꯨꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯀꯌꯥꯗ ꯊꯨꯅ ꯄꯨꯛꯆꯦꯜꯁꯦ ꯑꯣꯟꯈ꯭ꯔꯤꯅꯣꯕ ꯃꯁꯤꯗꯤꯕ ꯅꯨꯡꯁꯤꯗꯕꯗ ꯂꯣꯏꯔꯕꯅꯤ ꯑꯩꯗꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯥꯁꯨ ꯃꯌꯥꯝ ꯃꯔꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯊꯣꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯊꯤꯟꯅꯕ ꯂꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯧꯍꯧ ꯇꯧꯗꯨꯅ ꯀꯦꯕꯤ ꯁꯅꯥꯕꯨ ꯅꯨꯃꯤꯗꯥꯡ ꯇꯐꯥꯠꯇ꯭ꯔꯤꯉꯩꯗ ꯊꯤꯟꯗꯣꯛꯈꯤꯔꯝꯃꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯕꯗꯨꯗ ꯖꯥꯃꯤꯅꯤꯗꯨ ꯉꯥꯏꯁꯦꯟ ꯑꯣꯏꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯊꯨꯖꯤꯟꯅꯕ ꯋꯥ ꯂꯦꯞꯁꯤꯜꯂꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯗꯣꯔꯤꯕꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕꯗꯨ ꯊꯨꯖꯤꯟꯁꯤ ꯍꯥꯏꯕꯗ ꯌꯥꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯖꯥꯃꯤꯅꯤꯗꯤ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯍꯥꯏꯗꯨꯅ ꯌꯨꯝꯀꯩ ꯁꯦꯝꯖꯤꯟꯕꯗ ꯌꯥꯎꯍꯜꯂꯝꯃꯤ ꯃꯌꯥꯝꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯕꯗ ꯊꯥꯏꯕꯦꯝꯃꯗꯨ ꯌꯥꯝꯅꯗꯤ ꯋꯥꯔꯕꯅꯤ ꯑꯗꯨꯝꯅ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨ ꯂꯥꯛꯅꯔꯤꯉꯩ ꯇꯂꯛꯇꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯈꯣꯟꯖꯦꯜ ꯌꯥꯛꯂꯞꯅ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯇꯥꯔꯕꯣ ꯊꯥꯏꯕꯦꯝꯃꯁꯨ ꯃꯅꯦꯝꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗ ꯁꯤꯡꯖꯨ ꯗꯣꯠꯂꯝꯕꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯒ ꯏꯃꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯍꯩ ꯃꯌꯥꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤ ꯃꯌꯥꯝꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯦꯝꯕ ꯌꯥꯗ꯭ꯔꯥ ꯅꯣꯏꯕꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯈꯪꯗꯦꯅꯦ ꯅꯣꯏꯁꯦ ꯏꯃꯥ ꯏꯃꯨꯡꯗ ꯁꯦꯝꯃꯤ ꯍꯣ ꯑꯗꯨꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯗꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ ꯃꯅꯦꯝꯗ ꯍꯪꯒꯠꯅ ꯈꯨꯝꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯒ ꯍꯧꯍꯧ ꯇꯧꯗꯨꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯀꯦꯕꯤ ꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤꯗꯨꯁꯨ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯇꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯂꯦꯝꯗꯨ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯂꯝꯁꯤꯠ ꯋꯥꯏꯁꯦꯡ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯤ ꯂꯝꯗꯨ ꯇꯩꯅ ꯇꯩꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏꯅ ꯉꯟꯅ ꯍꯧꯒꯠꯂꯨꯁꯦ ꯌꯥꯄꯣꯟꯇꯦꯕ ꯑꯩꯅꯗꯤ ꯃꯥꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯕꯛ ꯐꯕꯤ ꯁꯥꯅꯤꯡꯂꯤꯕ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗ ꯏꯔꯣꯏ ꯑꯄꯨꯝꯕꯤ ꯑꯣꯜ ꯂꯩꯔꯦꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯅ ꯇꯧ ꯃꯥꯟꯅꯕꯅꯦꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯁꯤꯗ ꯂꯝꯗꯨ ꯇꯩꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯀꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝꯂꯝꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯂꯦꯝꯗꯨ ꯉꯥꯡꯗꯅ ꯃꯃꯩ ꯂꯩꯊꯣꯔꯛꯄꯗ ꯍꯟꯗꯛꯁꯨ ꯃꯄꯥ ꯍꯦꯛ ꯆꯥꯅ ꯃꯇꯩ ꯃꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯥꯂꯦꯝꯗꯣ ꯍꯟꯗꯛꯁꯨ ꯏꯀꯥꯏꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯏꯊꯩꯃ ꯏꯇꯩꯃꯗꯤ ꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯅꯇꯩꯃꯗꯤ ꯅꯍꯥꯟꯗꯒꯤꯁꯨ ꯉꯟꯕꯅꯤꯗ ꯏꯅꯥꯎꯅ ꯈꯪꯗꯕꯒꯤꯅꯤ ꯑꯁ ꯑꯃꯨꯛ ꯆꯣꯞꯄꯤ ꯇꯧꯔꯤꯁꯤ ꯅꯠꯇꯦ ꯏꯅꯥꯎꯗꯨꯕꯨ ꯃꯅꯨꯡ ꯆꯪꯈ꯭ꯔꯕ꯭ꯔꯣ ꯅꯪ ꯂꯝ ꯇꯩꯔꯝꯃꯤꯁꯤꯕꯣ ꯍꯣꯏ ꯏꯇꯩꯃ ꯂꯝꯁꯤꯗꯤ ꯇꯩꯕ ꯂꯣꯏꯁꯤꯜꯂꯕꯅꯤ ꯗꯨꯛ ꯀꯩꯀꯥꯗꯨꯅ ꯅꯅꯥꯎ ꯅꯨꯄꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯑꯣꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯕ ꯅꯤꯡꯂꯕꯅꯤ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯗꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯆꯪꯈꯤꯕꯗꯨꯗ ꯁꯤꯗ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯃꯥꯂꯦꯝꯗꯨ ꯃꯅꯤꯡꯂꯣꯝꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯍꯤꯡꯅꯒ ꯊꯦꯡꯅ ꯇꯨꯝꯕꯒ ꯀꯦꯕꯤ ꯁꯅꯥꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯁꯧ ꯂꯥꯎꯅ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯇꯨꯝꯄꯥꯛ ꯂꯥꯛꯄ ꯉꯝꯗꯦ ꯈꯪꯗꯦ ꯑꯣꯏꯕ ꯃꯥꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤꯅꯒ ꯁꯥꯎꯔꯤꯕꯗꯨ ꯇꯥꯗꯦ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯊꯔꯒ ꯑꯩ ꯅꯪꯕꯨ ꯃꯧ ꯑꯅꯧꯕꯤꯅꯤ ꯁꯤ ꯀꯧꯔꯛꯑꯣ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯆꯥꯏꯊꯧꯔꯕ ꯑꯗꯨꯒ ꯂꯥꯏꯗꯨ ꯀꯠꯂꯨ ꯑꯁ ꯅꯪ ꯀꯣ ꯀꯠꯂꯝꯕ ꯌꯥꯗ꯭ꯔꯣ ꯑꯩꯃꯨꯛ ꯉꯥꯏꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯇꯩꯃꯣꯏꯗꯤ ꯌꯥꯍꯧ ꯉꯟꯕꯅꯤꯅ ꯍꯧꯒꯠꯂꯧꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯑꯩꯅ ꯇꯧꯗꯣꯔꯤꯒꯦ ꯑꯁ ꯄꯦꯜꯂꯕꯅꯤ ꯅꯣꯏꯅ ꯇꯩꯃꯁꯤꯁꯨ ꯌꯥꯍꯧ ꯉꯟꯕꯅ ꯊꯕꯛ ꯐꯕꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯕꯤ ꯁꯅꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ
ꯑꯁꯨꯝꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯀꯣꯔꯧ ꯍꯟꯕ ꯈꯨꯔꯨꯝꯂꯒ ꯆꯥꯏꯊꯗꯨꯅ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯁꯣꯅꯄꯨꯡꯒꯤ ꯃꯌꯥꯏꯗ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯂꯥꯡꯂꯤ꯫ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯖꯥꯃꯤꯅꯤꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯖꯥꯃꯤꯅꯤꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯃꯩꯔꯥꯒ ꯂꯥꯡꯂꯝꯕꯗꯨꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ "ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ, ꯏꯃꯧ ꯑꯣꯏꯕꯅꯔ ꯈꯪꯗꯦꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ"꯫ ꯀꯦꯕꯤꯁꯅ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯊꯕꯛ ꯄꯨꯝꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯄꯪꯖꯥꯎꯗꯨꯗ ꯂꯣꯏ ꯇꯧ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯐꯕꯤ ꯁꯥꯕꯁꯤꯗ ꯃꯃꯥ ꯁꯥꯕꯤ ꯏꯅꯦꯝꯁꯤꯅꯗꯤ ꯊꯥꯖꯔꯤꯃꯥ꯫ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯃꯥꯏꯊꯣꯡꯗꯨ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯇꯞ ꯇꯞꯅ "ꯏꯃꯥ"꯫ ꯖꯥꯃꯤꯅꯤꯗꯨ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯏꯃꯥ ꯀꯥꯏꯅ ꯇꯞꯅ ꯀꯧꯔꯛꯄꯗꯨꯗ ꯀꯧꯔꯛꯄ ꯐꯥꯎꯕ ꯅꯨꯡꯁꯤ ꯈꯟꯅ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯏꯇꯞ ꯇꯞꯅ "ꯏꯃꯧꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯖꯧ ꯍꯥꯏꯒꯦ ꯏꯃꯥ? ꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯏꯃꯧꯅ ꯍꯦꯛ ꯆꯥꯅꯤꯡꯕ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯗ"꯫ "ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯗ ꯑꯔꯩꯕ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ"꯫ "ꯍꯣꯏ ꯆꯪꯉꯨ ꯆꯪꯉꯨ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯕꯤꯁꯅꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯖꯥꯃꯤꯅꯤꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯏꯪ ꯇꯞꯁꯤꯟꯅꯔꯤꯕ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯄꯦꯟꯖꯅ ꯅꯣꯛꯃꯤ ꯇꯧꯅ ꯀꯟꯅ ꯍꯦꯛꯇ "ꯑꯁ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯊꯣꯛꯂꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯩꯗꯤ"꯫ ꯊꯥꯏꯕꯦꯝꯃ ꯃꯅꯦꯝꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨꯗꯤ ꯍꯥꯏꯔꯨꯗꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯅꯨꯡꯁꯤꯅꯤꯕ, ꯌꯥꯝ ꯅꯨꯡꯁꯤꯅꯤꯕ, ꯃꯃꯧ ꯅꯨꯡꯁꯤꯖꯕꯤꯁꯤꯅ ꯇꯧꯁꯤꯟꯅꯔꯤ ꯃꯌꯥꯝꯁꯤꯗꯤ ꯈꯪꯄꯣꯟꯇꯦꯗꯣ, ꯑꯗꯨꯒ ꯅꯨꯡꯁꯤꯖꯩ ꯀꯥꯏꯅ ꯈꯔ ꯂꯩꯔꯒ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ, ꯌꯦꯡꯕꯗ ꯀꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯅ ꯊꯥꯏꯕꯦꯝꯃ ꯀꯩꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯍꯥꯃꯨꯒꯨꯝ ꯃꯤ ꯑꯔꯥꯛꯄꯈꯩꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥ ꯂꯣꯟꯕꯗꯨ ꯄꯨꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯖꯥꯃꯤꯅꯤꯗꯨ ꯏꯄꯦꯟ ꯄꯦꯟꯗꯅ ꯃꯃꯧ ꯑꯍꯜꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯩ ꯃꯧ ꯑꯍꯜ, ꯅꯪꯕꯨ ꯆꯥ ꯅꯨꯡꯗꯣ ꯅꯅꯥꯎ ꯅꯨꯄꯤꯗꯨꯅ ꯄꯨꯊꯣꯛꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯏꯃꯥ ꯏꯅꯥꯎꯗꯣ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒꯤ ꯑꯩꯅ ꯄꯨꯊꯣꯔꯛꯄꯅꯤ"꯫ "ꯆꯥꯛꯈꯨꯝꯗꯣ ꯅꯪꯅ ꯀꯣꯛ ꯆꯪꯉꯒ ꯌꯥꯕꯗꯨꯕꯨ ꯌꯥꯔꯦ ꯑꯗꯨꯗ ꯊꯝꯂꯣ"꯫ "ꯍꯣꯏ"꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯆꯥ ꯌꯥꯎꯕ ꯀꯣꯟꯗꯨ ꯊꯅꯝꯂꯒ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯖꯥꯃꯤꯅꯤꯗꯤ ꯃꯃꯧ ꯑꯍꯜꯅ ꯐꯥꯎꯔꯝꯒꯗꯕ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯈꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯗ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯪꯊꯥꯗ ꯊꯥꯒꯠꯇꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯖꯥꯃꯤꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯊꯥ ꯊꯥꯖꯕ ꯉꯝꯗ ꯋꯥꯈꯜꯗ "ꯉꯥꯡꯖ ꯁꯥꯔꯤꯁꯤ ꯀꯥꯏ, ꯊꯥꯏꯅ ꯃꯃꯧ ꯑꯍꯜꯁꯦ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗ ꯃꯥꯅ ꯊꯥꯒꯠꯄꯗ ꯅꯣꯡꯗꯣꯜ ꯌꯧꯏ, ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯃꯃꯧꯁꯦ ꯅꯨꯄꯥꯁꯨ ꯃꯤꯅꯦ ꯀꯥꯏꯅ ꯍꯦꯛꯇ ꯄꯥꯎꯊꯣꯛꯄꯤꯔꯤꯕꯅꯤꯗꯣ, ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯑꯑꯣꯟ ꯆꯥꯕꯤ ꯖꯥꯃꯤꯅꯤꯁꯦ"꯫ ꯃꯕꯨꯛꯇ ꯑꯗꯨꯝꯅ ꯈꯟꯅꯔꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯨꯍꯣꯡꯐꯝꯗꯒꯤ ꯑꯆꯥ ꯑꯊꯛ ꯆꯥꯗꯧꯔꯕꯅꯤ ꯍꯥꯏꯅ ꯑꯣꯏꯗ ꯄꯥꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯦꯕꯤꯁꯅꯥꯗꯤ ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯑꯃꯠꯇ ꯇꯧꯗꯕꯗꯨ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯒ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ ꯈꯜꯂꯒ ꯃꯥꯂꯦꯝꯅ ꯉꯟꯅ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯂꯒ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯃꯇꯨꯅ ꯇꯧꯕꯗꯨꯃꯛ ꯁꯥꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕ ꯊꯥꯏꯕꯦꯝꯃꯅꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧꯅ ꯇꯧꯁꯤꯟꯅꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯈꯪꯗꯕ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯕꯛ ꯐꯈ꯭ꯔꯦ ꯍꯥꯏꯅ ꯄꯪꯊꯥꯗ ꯍꯦꯛ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯅꯦꯝꯅ ꯃꯅꯥꯎꯕꯨ ꯊꯥꯒꯠꯄ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯗꯨ ꯇꯥꯔ ꯎꯔꯒ ꯊꯥꯏꯕꯦꯝꯃꯒꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯁꯨ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗꯗꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯄꯪꯊꯥꯗ ꯊꯥꯒꯠꯈꯤꯕꯅꯤ, ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯒ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯅ ꯊꯥꯖꯗꯅ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯧꯖꯤꯛ ꯅꯃꯧ ꯑꯇꯣꯝꯕꯤꯁꯦ ꯐꯩ ꯍꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯅꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯕꯅꯦꯗꯤ ꯈꯪꯖꯄꯣꯠ ꯅꯠꯇꯦꯗꯣ꯫ ꯈꯪꯂꯛꯄꯗ ꯀꯝꯗꯧꯕ, ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ"꯫ ꯑꯁꯤ ꯈꯟꯅ ꯊꯥꯏꯕꯦꯝꯃꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯃꯌꯥꯝ ꯇꯧꯅꯔꯤꯕꯗꯨꯗ ꯈꯪꯅ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯃꯥꯂꯦꯝꯅ ꯂꯝ ꯇꯩꯔꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥ ꯆꯥꯔꯨꯔꯤ꯫ ꯖꯥꯃꯤꯅꯤꯗꯤ ꯃꯆꯥ ꯇꯣꯝꯕꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯏꯉꯛ ꯉꯛꯅ "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ?
Malem mama oirambadudha ikhang khangi aduba dumuk noksinaduna ima namong nupido ma nati nangbu nahan makhaisu asumain tawbro tawtida hari aidi nahan makhai ima watomisia tabak phai dan thakalibasidi tabak phaba isana tawba loina oiramlaba nati bai aigi wasi yare aine nangi waga amta taningde chatlo yam thuna ne nakhutna sangado hamdoklosu chatlo asi haraga Jamini do imunglamdo onsilaga khonjel kalapna hai mawatombiya nang mutara brane aina kaurisia aina kaurisi taradi yam thun thulaunya oirum manglam manupidu manemna khangkau kaurakpaduda khangprek khangna makeup thorakpaga makok aphabado hotlaga isu sugatna kari muk tawraza nuni masigi hanubi hingsabisina urau tharawdana khaklau lawraisina ilabani aidi asi haina kebi sanadu isu sugatlaga thoraklammi aduba angakpani magi saklon sisu mapal hek yaurakpaga sakphamdo khangon onduna masada nungaitabagi sakphamda ima namobu kobibro imaudi onthok naireda ima namona kaidawramlabagi ai wakhalami ta tajatri taroi imawai be mani insillaga napuroibado lona thabain khang tawhanbado asidi aina phare ne as adoge oire imana ngasai urau tharawrise is kayada laina hairinu imawai be madi nan makai thabak kubi sari basidi tawsinari oire imana khanglabanina aina tawsinarubagi kari mathau tani ima nan makai ayuki thaba inkhang lamtu tairiba kholiba toriba pumbado makoi tana loi tawbani aidi asiguma thaba inkhang tawbasi hainadi akoyumdadi aisia khusin phengdana saksemdana leiraklibani noigi chakhum mirang thubasi chak thumasi phawba khutsuina I karinga sida ayuki thaba inkhang tawba kaina hari ainadi kayada phana khalluriba aduga nangbi otokna tawba ngambi nawana purebe sumbi mau oiramle as ima imagi basan mayamdo amta taningdri ai koksu sipana loire amta potharugi asi haina kebi sanadu phet haidoklaga manemna wa haibugamda tada makhoi kada sangkhirami Jamini madi ngakpana mathabak yeiraga lehurami imai pima kayada ngamliba nupino ne aidi nahan makhai kayada ingtaplibunu khana leirubani adugadi madi tawsinnabu oiramne linna makul sanglamdai de sumedana asengma khanglakla matamsidadi masagi asengma saksia uthorakleb lairembini khalluraga mahagi tawngamdi oiramledana haina Jamini du porok sonma makhai nganglammi ngasai dek tawriba pumba tahuba uhuba thaibe madudi masin khumlaga mabukningda pena noklibani wakhaldasu asumna khalammi khalaktum peliba nahan makhai aingonda ngammena ngangning mangangbodo haujikti imabu ngamba mamong nupi malaklaga neikhai dawreba aisu mateng pangloi madam khradi khanganki asi khana thaibe masu manaw nupina manembu namhai tawduna ngangbu sakpa tawbudu khangsinada tasinada tawduna leirammi nongmagi numittasu Jamini su isau langdana phamung phanunggi mapi maroldu matomda sudoknabani haidana tasin khomjillammi kangkhan gadu hoidatte da khakpani man langthoklibado masindasu kari kaino khangda sonba leplamde pele imau laklabadi nungai ni khalamba nungai imau ni leibabu phamung phanunggi phirol si phawba suba kanade asidabu moi ni leibagi karibu kanadawrige manemna ngangli sakli mayamdu tarabasu thaibe madi mahusani khandoktuna tathoklaga adumak leirammi adubu mina ngamba yadi mina namkhiba yadi khanbi kebi sanadudi tathoktu leiba ngamdabana saung hekta kumlaklammi ima mausi minai nati imana setpa saba tumna hipnabagi phiroldubu imana sudradi kana laktan sudawrige imana subatalagana minai makok loigera kaidawraga tawba yadro hai nangi wangangdu hemaliko masa mama oiba singna mani maku oiba alaman singi phirol suba sama tawba haibase tawpham thokpani jagat pumba loina tawnariba aduga kaisu leitabi pe lawbi nangnasu aingoda onkhatana mau minai nati nasagi sujau kain talaga minai loyu kain hey isanu pa talaki sanoba khangni ba ngasidi kaidawjadoiba ho nasanu pa tudine aina wa tang haihibada aiga yaba yaudana thaba tawba ngambanate asi kaya tanone hai sakti leibi
ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯝꯕ ꯁꯥꯖꯠ ꯆꯠꯀꯅꯤꯗꯣ ꯈꯪꯗ꯭ꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯗꯕꯤ ꯆꯨꯛ ꯁꯥꯔꯒ ꯂꯦꯟꯕ ꯌꯥꯗ꯭ꯔꯅꯦꯍꯦ ꯀꯔꯤ ꯑꯩꯕꯨ ꯆꯨꯛ ꯁꯥꯎ ꯀꯥꯏꯅ ꯏꯃꯥꯒ ꯂꯣꯏ ꯆꯥꯏꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯕꯤ ꯁꯅꯥꯗꯣ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯒ ꯃꯅꯤꯝ ꯐꯨꯗꯧꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨ ꯊꯥꯏꯕꯦꯝ ꯃꯁꯦꯟ ꯊꯣꯔꯛꯂꯒ ꯃꯅꯥꯎꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯅꯦꯝꯒ ꯃꯅꯥꯎꯒ ꯈꯠꯅꯕꯗꯨ ꯐꯖꯗꯦ ꯍꯥꯏꯅ ꯈꯥꯝꯖꯤꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯌꯥꯔꯦ ꯏꯆꯦꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥ ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯅꯕꯅꯦ ꯍꯥꯏꯅ ꯁꯤꯜꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ ꯈꯟꯅ ꯈꯥꯝꯖꯤꯟꯕ ꯈꯛꯇꯅꯤ ꯈꯪꯉꯤ ꯌꯥꯔꯦ ꯅꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯐꯠꯇꯅꯕ ꯁꯤꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯕꯤ ꯁꯅꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯥꯏꯕꯦꯝꯃꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯅ ꯏꯃꯥ ꯅꯃꯧꯗꯤ ꯌꯥꯔꯦ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯒꯤꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯏꯕꯦꯝ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤꯗꯤ ꯃꯃꯧ ꯑꯍꯜꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯛꯇꯨꯅ ꯋꯥꯗꯨ ꯊꯨꯅ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯍꯜ ꯆꯪꯈ꯭ꯔꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯣ ꯑꯁꯨꯛ ꯐꯕ ꯏꯃꯧ ꯑꯁꯤꯕꯨ ꯑꯩꯅ ꯀꯌꯥ ꯂꯥꯟꯅ ꯂꯧꯕꯤꯔꯨꯗꯅ ꯀꯌꯥꯗ ꯑꯣꯠꯄꯤꯔꯨꯔꯦ ꯍꯧꯖꯤꯛꯇ ꯄꯦꯜꯂꯛꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯅ ꯖꯥꯃꯤꯅꯤꯗꯨ ꯃꯃꯧ ꯑꯍꯜꯗ ꯆꯩ ꯊꯥꯡꯗꯪ ꯇꯧꯕꯤꯔꯝꯕꯗꯨ ꯂꯦꯞꯂꯒ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯥꯏꯕꯦꯝ ꯃꯥꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯎꯔꯒ ꯀꯦꯕꯤ ꯁꯅꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯂꯛ ꯈꯝꯕꯟꯕ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯥ ꯌꯨꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯗ ꯃꯋꯥꯗꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯍꯥꯟꯅꯒꯨꯝ ꯑꯣꯏꯔꯕꯗꯤ ꯖꯥꯃꯤꯅꯤꯗꯨ ꯃꯃꯧ ꯑꯍꯜꯒ ꯈꯛ ꯂꯩꯃꯤꯟꯅꯗꯧꯔꯦ ꯈꯟꯗꯨꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯈꯪꯂꯕꯗ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯃꯄꯥꯝꯗ ꯂꯩꯈꯤꯕꯗ ꯃꯥ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯃꯧ ꯑꯍꯜꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯒꯦ ꯈꯟꯅ ꯋꯥꯗꯨ ꯆꯥꯎꯊꯣꯛꯅꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯃꯃꯧ ꯑꯍꯜꯒ ꯂꯣꯏꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯝꯃꯤ